mayambu ahan maktada warina chunggi maikidiki ikok non na taram noksari ngasisu aikoina miyamgi damakta puraga laksari aikoina thajarak warida heloi laba warigi kunmapan suba tangka ngasi tagaksidana warisina amukari kamdori pahabado mayam punamangna wari asi punna taminarsi tabirasi heloi labagi kunmapan suba tangka ngarang tangka adugi maka jatharak matamda akut pulai mirembina yamathina olamba wahalamba kaya asigi maramda makhoigi mataw amubi pau tare heloi laba kaukre heloi laba nasu tawriba thong si khangle masidagi leimirembina makhoibu yam usitre yamna singnari habigi wakal sida heloi labana khangani taibang mi marakta nangna lesillaga nangna tawriba thabasing ase masigi chap chaba mahi phol aina piragani haduna heloi labana magi machindagi soli tasengmadi leimirembina tawriba thabase yam niyom kairaba thabangni mahangna phegi nupi ema oina yum masida namlei lesin batarbasu leiriba numit adugi numidangdagi hawna ngasi phawa leimirembise leifam puthapum khangmanate singnabadagi mana thabasi tawkibani ahingi matam urakpaga yumgi laina leimirembibu koitan tale yumgi lai sagalai masidagi pothaba yadaduna phena tumkiba tanja ngaraga lon mapana thokpusi yawi nini humni ase mahak yumgi lai khurumba tawde duk thawmai katpa mana karimta tawbanate mahak se wadi waribani warsu wana mana singnakibadagi thabasi tawi khanna tawribani aduga akutki mayumdasu mana akutki imungna changlaga mana ki helamba dongdang kaya motormasisu magi masara chaina yamna phanglibani phanglabasu phangna mahakse adum lesili asomdadi heloi laba magi thaurang sinba hokre thaurang se atei karimata nate leimirembi se taibang minate mahaksi laini habsi taknaba bakhugi khulasimukdagi amaiba mathiba hore amaiba se heloi labu ahan loina kiba punkiba maibadu nataba atopa maiba mathira uhaduna heloi labana habadagi akut amadi amubina amaiba ahiba koithi thiki uchinna sinna amaiba ahiba si phangle masi phangbadagi akut ka amubigina wari khudimak loina sare wari asi saribsisu karimata khangdaba saduna makoina sabane imanabado luna tine makoigi yum makoigi thongal mayar satpa matam asida karigumba akiba thodo khara thoi makoigi yum makoibasida karigumba phattaba lai khara leiba male amukti yengbiu haduna mayusida makoina haibani tasengna phegi nupi asi laini aduni asini habwadudi makoina haibanate amaibsisu adubu tasengna chumbrane haduna manu wa hangi akuna momateng pangi asumane imanabado ekhoigidi chakpu kham matra jamina rakpani adubu makoigi thongal maya makoigi yumda phawbe khoi changma ngamdre tasengna ki amukti yengbiu khangda sa natasa karigum amakak yengba saduna amukti yengbiu haduna phajana hajarami amaibsina fare ai yenge ai desiguma thabakse kaya chattabani nakhoidi phanadum haina ai buthirakli ai chakke haduna amaibse numil asimaktadi ma chatre mathangi ayuki matamda mahakse karigumba amakak anaba leyengbagi hangba saduna magna hojikti phegi mayum tamna changkhirami makoigi yum lekaida khara lapma lehoraga amubiga akutkana takhibani masik thongal asini asida changbiyu haduna chalakle chumangde leptuna mi leibra haduna maibsna koi koi masigi tanja asida phegi mama imungda leiri mama thore mama dudi maibsi masa khangdabana khara lapanina kana kari maibduna ai mi amakak hangba lakpani thongal sibu chumra soiribra ai gyan men tadrini wadu harakpada phegi mamana kanagi thongal no haduna wa hangi matam asida maibduna khumi ibema kainoni aisi kuthi yengba maibani makhoigi lekai swaida lakpiyu haduna pau chelamani adubu mingdusu kauthokraba asidana tamale haduna mahakse chatkatawi kuthi yengmani harakpasida magi mamasu yeninu leribani haima kuthi yengbo ja maibane ba tanik jareda akhoigi su yengba yagadra haduna wa hare matam masida maibsina yagani aingonda pau pirakpadasu khangdabnina nakhoigi se hani thu asira haduna maibsina hairari phegi mabana adudi ai
ꯑꯩ ꯀꯨꯊꯤꯁꯤꯡꯗꯣ ꯑꯃꯨꯛ ꯂꯧꯊꯣꯔꯛꯀꯦ ꯏꯕꯦꯝꯃ ꯂꯩꯃꯤꯔꯦꯝꯕꯤ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯀꯧꯔꯒ ꯏꯃꯨꯡ ꯆꯪꯉꯤ ꯃꯥꯏꯕꯁꯤꯅ ꯃꯃꯥꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕ ꯇꯟꯖꯥꯁꯤꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕ ꯅꯥꯟꯊꯖꯔꯛꯏ ꯃꯁꯥꯗ ꯍꯦꯛ ꯅꯥꯟꯊꯖꯔꯛꯄꯗꯒꯤꯗꯤ ꯑꯗꯨꯝ ꯁꯅꯤꯟ ꯁꯣꯝꯕꯁꯤ ꯂꯩꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯂꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯁꯅꯤꯟ ꯁꯣꯝ ꯈꯔ ꯃꯥꯒꯤ ꯃꯁꯥꯗ ꯐꯪꯂꯤꯕꯁꯦ ꯃꯥꯏꯕꯁꯤꯅ ꯈꯪꯂꯔꯦ ꯂꯩꯃꯤꯔꯦꯝꯕꯤꯗꯤ ꯇꯟꯖꯥꯁꯦ ꯏꯃꯨꯡꯗ ꯂꯩꯕ ꯅꯠꯇꯦ ꯏꯃꯨꯡꯗ ꯍꯦꯛ ꯂꯩꯕꯒ ꯃꯁꯥꯗ ꯑꯋꯥ ꯆꯩꯅꯥ ꯆꯩꯊꯦꯡ ꯌꯥꯝꯅ ꯐꯪꯕꯗꯒꯤ ꯃꯍꯥꯛꯅ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗ ꯍꯦꯛꯀ ꯊꯣꯛꯂꯒ ꯂꯩ ꯃꯃꯥ ꯍꯣꯏꯅ ꯀꯧꯔꯛꯄ ꯐꯦꯅ ꯀꯧꯔꯛꯄ ꯇꯟꯖꯥꯗꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯄꯥꯡꯒꯜꯅ ꯐꯨꯔꯤꯛꯇ ꯐꯥꯎꯗꯣꯔꯛꯄꯅꯤ ꯃꯤꯀꯨꯞ ꯇꯟꯖꯥꯁꯤꯁꯨ ꯃꯍꯥꯛꯁꯦ ꯑꯁꯣꯝ ꯌꯦꯅꯈꯥꯔꯣꯝꯗ ꯂꯩꯔꯤ ꯐꯦꯅ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯔꯤ ꯃꯃꯥꯁꯨ ꯀꯨꯊꯤ ꯄꯨꯔꯒ ꯊꯣꯔꯛꯂꯦ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯂꯩꯔꯝꯕꯅꯤꯅꯦ ꯃꯥꯒ ꯄꯨꯟꯅꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯒꯗꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯦ ꯑꯗꯨꯒ ꯀꯨꯊꯤ ꯑꯃꯅꯤ ꯄꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯈꯤꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯩꯃꯤꯔꯦꯝꯕꯤ ꯇꯥꯕꯅꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯐꯤꯡꯅ ꯀꯔꯤꯃꯇ ꯋꯥꯈꯜ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯐꯨꯠ ꯐꯥꯎꯗꯣꯔꯛꯏ ꯏꯃꯥ ꯑꯩ ꯀꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯏꯕꯁꯤꯒ ꯂꯩꯃꯤꯔꯦꯝꯕꯤꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥꯏꯕꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯈ꯭ꯔꯦ ꯃꯥꯏꯕꯁꯦ ꯐꯝꯂꯝꯕꯁꯤ ꯃꯅꯤꯡ ꯈꯤꯇꯪ ꯍꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯦ ꯂꯩꯃꯤꯔꯦꯝꯕꯤꯁꯨ ꯆꯦꯟꯊꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦ ꯃꯥꯏꯕꯁꯤꯅ ꯃꯥꯕꯨ ꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯈ꯭ꯔꯦ ꯀꯗꯣꯝꯗꯕꯨ ꯆꯦꯜꯂꯨꯅꯤ ꯀꯗꯣꯝꯗꯕꯨ ꯂꯣꯠꯂꯨꯅꯤ ꯃꯃꯥꯅ ꯂꯥꯛꯑꯣ ꯐꯝꯃꯨꯋꯣ ꯃꯍꯥꯛꯁꯦ ꯀꯨꯊꯤ ꯌꯦꯡꯕ ꯃꯥꯏꯕꯅꯤ ꯇꯥꯅꯦꯛ ꯆꯥꯅ ꯂꯩꯀꯥꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯕꯅꯤ ꯐꯝꯃꯨ ꯂꯥꯎ ꯂꯩꯃꯤꯔꯦꯝꯕꯤ ꯋꯥ ꯀꯔꯤꯃꯇ ꯉꯥꯡꯗꯦ ꯏꯃꯥ ꯏꯃꯨꯡ ꯐꯥꯎꯕꯗ ꯆꯪꯉꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯏꯃꯨꯡ ꯂꯣꯝꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗꯒꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯥꯏꯕꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯃ ꯁꯥꯔꯒ ꯂꯥꯛꯂꯕ ꯑꯁꯨꯝꯅ ꯃꯥꯏꯕꯁꯨ ꯈꯜꯂꯝꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯃꯤꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯄꯥꯛꯊꯔꯒ ꯌꯦꯡꯂꯛꯄ ꯃꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯃꯥꯏꯕꯁꯤꯅ ꯎꯏ ꯃꯥꯏꯕꯁꯤ ꯇꯟꯖꯥꯁꯤꯗ ꯑꯩꯕꯨ ꯀꯤꯍꯟꯗꯅ ꯀꯇꯧꯏꯅꯦ ꯈꯪꯒꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯂꯩꯃꯤꯔꯦꯝꯕꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯥꯁꯨ ꯐꯝꯂꯔꯦ ꯃꯆꯥꯅꯨꯄꯥꯒꯤ ꯀꯨꯊꯤ ꯍꯥꯟꯅ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯥꯒꯤ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯥꯒꯤꯗꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯦ ꯃꯥꯒꯤ ꯃꯗꯥꯎ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯃꯇꯝꯁꯤꯡ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯉꯤ ꯃꯥꯏꯕꯁꯤꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯥꯒꯤ ꯇꯥꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯗꯥꯎ ꯊꯤꯗ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯃꯥꯒꯤꯗꯤ ꯃꯗꯥꯎ ꯌꯥꯗꯕꯒꯤ ꯌꯥꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯍꯥꯏꯊꯔꯛꯏ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯨ ꯃꯥꯅ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯑꯁꯤꯗ ꯏꯅꯛ ꯅꯛꯅ ꯂꯥꯏ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯝꯂꯒ ꯂꯩꯕꯁꯤꯗ ꯃꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕꯤ ꯂꯩꯃꯤꯔꯦꯝꯕꯤꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯗ ꯃꯁꯛ ꯇꯥꯛꯏ ꯏꯆꯥꯅꯨꯄꯥꯅ ꯍꯟꯗꯛ ꯄꯨꯔꯛꯄ ꯏꯃꯧ ꯅꯨꯄꯤꯅꯤ ꯂꯨꯍꯣꯡꯗ꯭ꯔꯤ ꯍꯟꯗꯛ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯅꯨꯄꯥꯒꯤ ꯐꯠꯇꯕ ꯗꯁꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯔꯤꯁꯤꯕꯨ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯅꯃꯥ ꯑꯁꯤꯗ ꯀꯣꯛꯅꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯕꯁꯤꯅ ꯌꯥꯒꯗꯕ ꯊꯕꯛꯇꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔꯗꯤ ꯑꯋꯥ ꯃꯁꯥ ꯂꯥꯡꯒꯗꯣꯔꯤ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯂꯩꯃꯤꯔꯦꯝꯕꯤꯁꯦ ꯃꯥꯏꯕꯁꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯥꯒꯤ ꯃꯔꯝꯗ ꯍꯥꯏꯗꯣꯔꯛꯀꯗꯣꯔꯦ ꯇꯥꯛꯊꯣꯛꯂꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅꯤ ꯃꯃꯥꯅ ꯀꯔꯤꯅꯣ ꯑꯋꯥ ꯃꯁꯥ ꯂꯥꯡꯕ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯁꯤꯕꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯥꯏꯕꯁꯤꯅ ꯑꯩꯅ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯍꯥꯛꯇ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯔꯛꯄꯗꯒꯤꯅꯤ ꯍꯦꯜꯂꯤ ꯂꯩꯃꯤꯔꯦꯝꯕꯤꯁꯦ ꯍꯦꯟꯅ ꯁꯥꯎꯕ ꯃꯥꯏꯕꯁꯤꯅ ꯌꯦꯡꯅ ꯋꯥꯁꯤ ꯉꯥꯡꯂꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯦ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯂꯩꯃꯤꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯤꯠ ꯈꯥꯅ ꯌꯦꯡꯕꯅꯤ ꯃꯉꯛꯁꯨ ꯍꯥꯏꯔꯝꯃꯤ ꯀꯔꯤꯃꯇ ꯍꯥꯏꯗꯣꯛꯂꯛꯀꯅꯨ ꯀꯔꯤꯃꯇ ꯇꯥꯊꯣꯛꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯉꯥ ꯍꯥꯏꯕꯅꯤ ꯐꯦꯒꯤ ꯃꯃꯥꯅ ꯈꯔ ꯄꯥꯈꯠꯅ ꯈꯪꯗꯦ ꯑꯣꯖꯥ ꯃꯥꯏꯕ ꯏꯆꯥꯅꯨꯄꯥ ꯃꯇꯣꯝꯇꯅꯤ ꯏꯆꯥꯅꯨꯄꯥꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕ ꯃꯥꯒꯤ ꯐꯅꯕ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯥꯕꯗꯨ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯏꯆꯥꯅꯨꯄꯥꯁꯤ ꯆꯨꯝꯃꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯃꯥꯡꯈꯤꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯍꯟꯗꯛꯃꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯇꯧꯔꯒ ꯏꯃꯧ ꯅꯨꯄꯤꯁꯦ
ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯏꯕꯅꯤ ꯑꯁꯨꯝꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯒ ꯏꯃꯧ ꯅꯨꯄꯤ ꯄꯨꯔꯒ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯑꯗꯨꯃꯛ ꯃꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯆꯥꯅꯨꯄꯥꯅ ꯂꯝꯕꯤ ꯂꯥꯟꯅ ꯆꯠꯂꯨꯕꯗꯒꯤ ꯂꯥꯏ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯇꯨꯡꯏꯜꯂꯛꯄꯅꯤ ꯃꯥꯅ ꯇꯥꯏꯕꯪ ꯃꯤ ꯁꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯏꯕꯁꯤꯅ ꯈꯪꯂꯔꯦ ꯃꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯤ ꯑꯩ ꯍꯥꯏꯔꯝꯒꯦ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯃꯃꯥꯅ ꯂꯩꯕꯅꯤ ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯁꯨꯔꯝꯅꯤ ꯑꯩ ꯀꯧꯔꯛꯀꯦ ꯑꯁꯨꯝꯅ ꯃꯃꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯃꯅꯤꯡꯂꯣꯝꯗ ꯌꯦꯅꯈꯥꯔꯣꯝꯗ ꯆꯠꯂꯒ ꯀꯧꯕ ꯆꯠꯈꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯒ ꯂꯩꯃꯤꯔꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯃꯛ ꯃꯥꯡꯒꯣꯜ ꯐꯝꯍꯧꯔꯦ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯂꯩꯃꯤꯔꯦꯝꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯦꯡꯕꯗ ꯑꯣꯜꯂꯒ ꯃꯥꯏꯕꯁꯤꯗ ꯋꯥꯡꯍꯜꯂꯛꯏ ꯅꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤꯕ ꯄꯥꯝꯂꯕꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯈꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯊꯋꯥꯏ ꯊꯥꯔꯒꯅꯤ ꯃꯥꯏꯕꯁꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯤꯅꯣ ꯐꯠꯇ꯭ꯔꯕꯤ ꯂꯥꯏ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯅꯪ ꯂꯩꯔꯤꯕ ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯌꯨꯝꯒꯤ ꯂꯥꯏ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯂꯩꯁꯤꯟꯕ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯒꯤ ꯆꯠꯈꯣ ꯅꯈꯣꯏꯗꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯑꯣꯏꯅ ꯂꯧꯕꯨꯛꯇ ꯂꯝꯍꯥꯡꯗ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯌꯨ ꯈꯨꯜꯂꯛꯇ ꯂꯩꯒꯅꯨ ꯋꯥꯁꯤ ꯍꯥꯏꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤꯅ ꯑꯩꯒꯤ ꯋꯥꯕ ꯎꯁꯤꯠꯇꯕ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯣ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯍꯥꯏꯔꯛꯄ ꯇꯥꯔꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯝꯗ ꯍꯦꯛ ꯇꯥꯛꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤ ꯀꯥꯎꯒꯅꯨ ꯃꯥꯏꯕꯁꯤ ꯅꯣꯛꯈꯠꯂꯛꯏ ꯁꯥꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄ ꯁꯥꯔꯣꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯗꯤ ꯅꯪꯒꯤ ꯅꯇꯤꯛ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ ꯃꯔꯩ ꯌꯦꯟꯅꯔꯛꯏ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯁꯥꯎꯕ ꯍꯦꯟꯕꯗꯒꯤ ꯃꯥꯏꯕꯁꯤ ꯃꯈꯣꯔꯤ ꯆꯞꯇꯨꯅ ꯅꯝꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯆꯞꯁꯨ ꯆꯞꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤ ꯃꯈꯥꯁꯤꯗ ꯅꯝꯊꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯂꯥꯛꯄꯒꯤ ꯁꯧꯝ ꯑꯁꯤ ꯐꯪꯕꯗꯒꯤ ꯂꯩꯃꯔꯦꯝꯕꯤꯁꯤ ꯃꯉꯣꯟꯗ ꯆꯠꯂꯝꯕꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯏꯕꯕꯨ ꯆꯤꯡꯈꯠꯂꯒ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯥꯅ ꯊꯝꯕꯤꯔꯝꯃꯤ ꯃꯥꯏꯕꯁꯤ ꯃꯈꯣꯔꯤ ꯈꯔ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯐꯨꯟꯁꯨ ꯌꯥꯝꯅ ꯐꯨꯜꯂꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝꯅ ꯊꯨꯅ ꯃꯉꯣꯟꯗ ꯆꯞꯂꯛꯈꯤꯕ ꯂꯥꯝꯂꯛꯈꯤꯕꯁꯤ ꯃꯥꯏꯕꯁꯤ ꯋꯥꯈꯜ ꯑꯣꯏꯍꯧꯕ ꯅꯠꯇꯦ ꯃꯃꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯁꯦ ꯏꯆꯥꯅꯨꯄꯥꯗꯣ ꯑꯁꯤ ꯂꯩꯔꯦ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯈꯣꯔꯤꯗ ꯀꯟꯅ ꯆꯞꯈꯤꯕꯒꯤ ꯅꯥꯕꯁꯤꯅ ꯑꯗꯨꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯗꯨꯝ ꯈꯧꯗꯦꯝꯃꯤ ꯃꯈꯣꯔꯤꯗꯁꯨ ꯃꯈꯨꯠꯁꯤꯅ ꯄꯥꯏꯖꯩ ꯃꯥꯏꯕꯁꯤꯅ ꯑꯣ ꯏꯆꯥꯅꯨꯄꯥꯁꯤ ꯑꯣꯏꯔꯦ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯑꯩ ꯍꯥꯏꯔꯝꯒꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯂꯩꯃꯥꯡ ꯑꯃ ꯌꯦꯠꯄꯒꯨꯝ ꯇꯧꯏ ꯉꯁꯥꯏ ꯂꯩꯃꯔꯦꯝꯕꯤꯅ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕ ꯋꯥꯁꯦ ꯃꯥꯏꯕꯁꯤꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯂꯩꯃꯔꯦꯝꯕꯤ ꯃꯥꯏꯕꯁꯤꯗ ꯁꯥꯎꯅ ꯌꯦꯡꯉꯤ ꯑꯗꯨꯅ ꯂꯩꯃꯥꯡ ꯑꯁꯤ ꯇꯥꯟꯊꯣꯛꯇꯕ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯑꯋꯥꯕ ꯇꯥꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ ꯃꯃꯥꯅ ꯂꯩꯃꯥꯡ ꯍꯥꯏꯕ ꯃꯥꯏꯕꯁꯤꯅ ꯅꯆꯥꯅꯨꯄꯥꯒ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯗꯨꯝ ꯂꯣꯏꯅꯔꯒ ꯂꯩꯔꯦ ꯅꯆꯥꯅꯨꯄꯥꯕꯨ ꯃꯥꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯦ ꯅꯆꯥꯅꯨꯄꯥꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯎꯔꯕ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯅ ꯍꯥꯏꯔꯛꯑꯦ ꯃꯆꯥꯅꯨꯄꯥꯁꯦ ꯇꯟꯖꯥꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕ ꯃꯥꯜꯂꯤ ꯁꯥꯎꯒꯠꯂꯛꯏ ꯍꯦꯔꯥ ꯑꯣꯖꯥ ꯃꯥꯏꯕ ꯑꯩꯉꯣꯟꯗꯕꯨ ꯂꯩꯃꯥꯡ ꯌꯦꯠꯂꯤ ꯀꯥꯏꯅ ꯑꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯁꯥꯎꯒꯠꯂꯛꯏ ꯃꯃꯥꯅ ꯐꯥꯊꯩ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯑꯗꯨꯝꯅ ꯁꯪꯒꯠꯂꯛꯀꯅꯨꯅꯦ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯥꯏꯕꯁꯤ ꯀꯔꯤ ꯈꯨꯝꯅꯤ ꯃꯥꯏꯕꯗꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯈꯪꯉꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯁꯥꯗ ꯂꯩꯃꯔꯦꯝꯕꯤꯅ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯁꯤ ꯃꯥꯏꯕꯁꯤ ꯐꯦꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯀꯔꯤ ꯁꯛꯂꯣꯟꯅ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅꯣ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ ꯂꯩꯃꯔꯦꯝꯕꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯥꯒꯤ ꯃꯍꯩ ꯀꯌꯥꯁꯤꯗ ꯃꯥꯏꯕꯁꯤ ꯉꯛꯄ ꯍꯧꯔꯕꯅꯤ ꯂꯩꯃꯔꯦꯝꯕꯤ ꯆꯦꯛꯁꯤꯜꯂꯗꯨꯅ ꯐꯦꯅ ꯃꯥꯏꯕꯁꯤꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ ꯁꯥꯎꯔꯤ ꯃꯃꯥꯗꯁꯨ ꯐꯦꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣꯝꯃ ꯇꯧꯕ ꯀꯨꯊꯤ ꯌꯦꯡꯕ ꯃꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯂꯧꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯊꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ ꯌꯥꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯦꯡꯉꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯕు ꯇꯥꯟꯈꯤꯔꯝꯃꯤ ꯃꯃꯥꯅꯗꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ ꯍꯥꯏꯗꯨꯅ ꯈꯥꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕꯗꯨꯁꯨ ꯃꯥꯅ ꯐꯥꯊꯩ ꯑꯗꯨꯕꯨ ꯃꯥꯏꯕꯁꯦ ꯃꯅꯥꯛ ꯑꯁꯤꯗ ꯃꯥꯁꯨ ꯀꯨꯏꯅ ꯂꯩꯕ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯩꯒꯤ ꯂꯩꯀꯥꯏ ꯇꯥꯛꯑꯝꯒꯦ ꯃꯗꯨꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯨ
ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯆꯠꯄꯊꯣꯔꯛꯏ ꯐꯦꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯌꯨꯝ ꯀꯥꯏꯅꯕ ꯀꯔꯟ ꯇꯨꯔꯟ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤꯔꯝꯃꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥ ꯐꯦꯕꯨ ꯈꯥꯝꯃꯤ ꯍꯦ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯕꯣ ꯃꯤꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯈꯔ ꯂꯩꯔꯝꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯉꯥꯡꯉꯤ ꯑꯗꯨꯕꯨ ꯐꯦꯅ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯐꯦꯒꯤ ꯃꯁꯥꯗ ꯂꯩꯃꯔꯦꯝꯕꯤ ꯆꯦꯛꯁꯤꯟꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯥꯏꯕꯁꯤ ꯊꯣꯔꯛꯂꯦ ꯃꯥꯏꯕ ꯊꯣꯔꯛꯂꯕ ꯇꯨꯡ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯈ꯭ꯔꯦ ꯐꯦꯁꯨ ꯃꯅꯤꯡꯂꯣꯝꯗ ꯃꯥꯒꯤ ꯁꯨꯕ ꯂꯣꯏꯁꯤꯜꯍꯧꯗꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯃꯃꯥꯁꯨ ꯍꯧꯖꯤꯛꯀꯤ ꯀꯨꯊꯤ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯃꯥꯕꯨ ꯎꯁꯤꯠꯇꯕ ꯃꯥꯕꯨ ꯁꯤꯡꯅꯔꯝꯕꯒꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯕꯁꯤꯕꯨ ꯃꯥꯅ ꯇꯥꯟꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯃꯥꯏꯕꯁꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃ ꯄꯨꯔꯛꯏ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯂꯒ ꯁꯥꯏꯀꯜ ꯑꯁꯤ ꯃꯥꯅ ꯊꯧꯔꯒ ꯂꯥꯛꯄꯅꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯗ ꯑꯀꯨꯠ ꯑꯃꯗꯤ ꯑꯃꯨꯕꯤ ꯊꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯕꯁꯤꯕꯨ ꯑꯀꯨꯠ ꯑꯃꯗꯤ ꯑꯃꯨꯕꯤꯅ ꯍꯪꯉꯤ ꯑꯣꯖꯥ ꯃꯥꯏꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯃꯥꯟꯅꯕꯒꯤ ꯌꯨꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯛꯏ ꯃꯥꯏꯕꯁꯤꯅ ꯆꯨꯝꯃꯦ ꯅꯨꯄꯥ ꯃꯆꯥ ꯑꯅꯤ ꯆꯨꯝꯃꯦ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯁꯥꯔꯣꯏ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯌꯨꯝꯗ ꯌꯧꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯒꯅꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯃꯉꯣꯟꯗ ꯈꯔ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯦ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛ ꯊꯧꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤꯅ ꯑꯀꯨꯠ ꯑꯃꯗꯤ ꯑꯃꯨꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯃꯔꯦꯝꯕꯤꯅ ꯎꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯁꯤ ꯂꯩꯈꯤꯔꯝꯃꯤ ꯑꯀꯨꯠ ꯑꯃꯗꯤ ꯑꯃꯨꯕꯤꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯥꯏꯕꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯂꯣꯝꯗ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯧꯕꯨꯛ ꯑꯣꯏꯕ ꯂꯝꯕꯤ ꯑꯃꯈꯛ ꯂꯩ ꯂꯝꯕꯤ ꯑꯁꯤ ꯈꯖꯤꯛꯇꯪ ꯁꯥꯡꯉꯤ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯡꯃꯛꯇꯗ ꯂꯩꯃꯔꯦꯝꯕꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯊꯨꯅ ꯊꯠꯈꯤꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤꯅ ꯍꯦꯛ ꯃꯥꯡꯅ ꯊꯠꯂꯕꯗ ꯃꯥꯏꯕꯁꯦ ꯁꯥꯏꯀꯜ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯛꯇ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯃꯥꯏꯕꯁꯤꯅ ꯃꯉꯣꯟꯗ ꯋꯥ ꯍꯥꯏ ꯂꯩꯃꯔꯦꯝꯕꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯗꯕ ꯑꯩꯕꯨ ꯅꯪꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯄꯤꯕ ꯅꯪꯗꯦ ꯉꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯑꯩꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯅꯪꯉꯣꯟꯗ ꯎꯍꯟꯕ ꯇꯥꯔꯦ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤꯕꯨ ꯃꯥꯅ ꯍꯦꯛꯇ ꯆꯞꯅꯕ ꯃꯥꯅ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯕ ꯍꯣꯠꯅꯔꯛꯏ ꯃꯥꯏꯕꯁꯨ ꯄꯟꯊꯗꯦ ꯃꯍꯥꯛꯅ ꯆꯠꯂꯛꯀꯅꯨ ꯌꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯁꯤ ꯃꯥꯒꯤ ꯈꯥꯎꯗꯤ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯏ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯃꯍꯩ ꯁꯣꯟꯕ ꯍꯧꯏ ꯃꯥꯏꯕꯁꯤꯒꯤꯁꯨ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯃꯥꯒꯤ ꯂꯥꯏꯁꯤꯡ ꯀꯧꯊꯣꯔꯛꯏ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯍꯥꯡꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯉꯛꯄꯅꯤ ꯃꯥꯏꯕꯁꯤꯅ ꯃꯥꯅ ꯊꯥꯗꯣꯛꯂꯤꯕ ꯃꯥꯒꯤ ꯁꯥꯔꯣꯏꯁꯤꯡ ꯂꯩꯃꯔꯦꯝꯕꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯌꯨꯝꯗ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝꯗ ꯐꯝꯂꯒ ꯃꯥꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯈꯔ ꯑꯣꯏꯔꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡ ꯃꯥꯏꯕꯁꯤꯕꯨꯁꯨ ꯃꯥꯅ ꯂꯧꯕꯨꯛ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯃꯥꯅ ꯆꯞꯂꯒ ꯊꯝꯈꯤꯔꯝꯃꯤ ꯃꯥꯏꯕꯁꯤ ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ ꯃꯁꯥ ꯄꯨꯝꯕ ꯍꯦꯛꯇ ꯋꯥꯔꯛꯄꯗꯒꯤ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤ ꯍꯦꯂꯣꯏ ꯂꯥꯕ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯈꯤ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯂꯩꯃꯔꯦꯝꯕꯤꯕꯨ ꯁꯦꯟꯅꯔꯤꯕꯅꯤ ꯃꯥꯁꯤ ꯀꯗꯥꯏ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕ ꯂꯥꯞꯅ ꯁꯦꯟꯅꯔꯤꯕꯅꯤ ꯃꯍꯥꯛ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯍꯦꯂꯣꯏ ꯂꯥꯕꯅ ꯁꯥꯎꯕ ꯐꯪꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯂꯥꯛꯄꯅꯤ ꯃꯥꯏꯕꯁꯤꯕꯨ ꯃꯥꯅ ꯆꯠꯂꯤꯉꯩ ꯇꯟꯖꯥꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯩꯃꯔꯦꯝꯕꯤꯕꯨ ꯃꯈꯨꯠꯇ ꯕꯁꯝꯗ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯃꯥꯕꯨ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃꯅ ꯌꯥꯜꯂꯛꯄꯁꯤꯗ ꯃꯥꯅ ꯆꯠꯂꯝꯕꯁꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯥꯒ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯍꯦꯂꯣꯏ ꯂꯥꯕ ꯑꯣꯏꯔꯝꯃꯤ ꯍꯦꯂꯣꯏ ꯂꯥꯕ ꯎꯕꯗ ꯂꯩꯃꯔꯦꯝꯕꯤꯅ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯁꯣꯟꯕ ꯍꯧꯏ ꯃꯥꯏꯕꯗꯨꯗꯤ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯃꯅꯥꯛꯇ ꯍꯦꯂꯣꯏ ꯂꯥꯕ ꯂꯩꯕ ꯐꯥꯎꯕ ꯃꯍꯥꯛꯁꯦ ꯎꯕ ꯉꯝꯗ꯭ꯔꯦ ꯈꯧꯔꯤ ꯑꯁꯤꯕꯨ ꯀꯟꯅ ꯆꯞꯆꯔꯒ ꯂꯣꯛ ꯑꯁꯤ ꯀꯥꯡꯈꯨ ꯀꯟꯅ ꯈꯨꯕ ꯍꯧꯔꯦ ꯍꯦꯂꯣꯏ ꯂꯥꯕꯅ ꯂꯩꯃꯔꯦꯝꯕꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯑꯊꯥꯞꯄ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯒꯗꯕ ꯅꯪꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛ ꯑꯁꯤꯗ ꯂꯥꯛꯂꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯅꯤ ꯇꯟꯖꯥꯁꯤꯗ ꯂꯩꯃꯔꯦꯝꯕꯤꯅꯁꯨ ꯅꯍꯥꯛꯇꯤ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯒ ꯄꯨꯜꯂꯤꯕ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯩꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯅꯍꯥꯛꯇꯤ ꯐꯠꯇꯕꯅꯤ ꯅꯪꯗꯤ ꯐꯠꯇꯕꯅꯤ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯣꯠꯅꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯋꯥꯍꯟꯅꯕ ꯅꯪꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯂꯣꯏ ꯂꯥꯕ ꯑꯩꯒꯤ ꯏꯇꯤꯛ
ꯅꯪꯅ ꯈꯪꯂꯒꯅꯤ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯂꯥꯟꯊꯦꯡꯅꯕ ꯇꯥꯕꯅꯤ ꯂꯩꯃꯤꯔꯦꯝꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯏ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯗꯣ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯣꯏꯔꯒꯅꯤ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯏꯕꯥꯅꯤ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯍꯦꯛꯇ ꯂꯥꯟꯊꯦꯡꯅꯕ ꯍꯧꯔꯛꯂꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦ ꯑꯅꯤ ꯑꯁꯤ ꯀꯤꯠ ꯍꯦꯛꯇ ꯅꯝꯅꯩ ꯂꯩꯃꯤꯔꯦꯝꯕꯤꯅ ꯃꯥꯕꯨ ꯑꯃꯨꯛ ꯂꯥꯛꯆꯔꯛꯀꯅꯤ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯅꯁꯨ ꯂꯩꯃꯤꯔꯦꯝꯕꯤꯕꯨ ꯑꯃꯨꯛ ꯂꯥꯛꯆꯒꯅꯤ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯑꯀꯟꯅ ꯐꯪꯂꯕ ꯁꯥꯐꯨ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯩ ꯄꯥꯛ ꯆꯪꯁꯤꯟꯅꯕ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯖꯤꯟꯅꯕ ꯉꯝꯅꯗ꯭ꯔꯦ ꯑꯅꯤ ꯑꯁꯤ ꯋꯥꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯅꯔꯤ ꯑꯗꯨꯕꯨ ꯄꯥ ꯍꯦꯛ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯜ ꯑꯁꯤ ꯑꯁꯨꯝꯅꯁꯨ ꯐꯦꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯤꯔꯦꯝꯕꯤꯁꯦ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯂꯩꯃꯤꯔꯦꯝꯕꯤ ꯍꯥꯏꯗꯨꯅ ꯀꯧꯈꯠꯂꯛꯏ ꯑꯗꯨꯕꯨ ꯂꯩꯃꯤꯔꯦꯝꯕꯤꯗꯤ ꯑꯁꯣꯝ ꯂꯕꯨꯛ ꯂꯝꯍꯥꯡ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯒ ꯃꯥꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯔꯤꯕꯅꯤꯅ ꯀꯔꯝꯅ ꯇꯥꯅꯤ ꯃꯃꯥꯗ ꯑꯃꯨꯛ ꯍꯪꯉꯅꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯃꯥꯅ ꯂꯩꯔꯝꯕꯅꯤꯅꯦꯍꯦ ꯍꯥꯊꯨ ꯍꯥꯊꯨ ꯂꯩꯔꯝꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯐꯦ ꯂꯩꯃꯤꯔꯦꯝꯕꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯅꯛꯄꯁꯤꯗ ꯀꯣꯏꯀꯧ ꯀꯧꯔꯤ ꯑꯗꯨꯕꯨ ꯂꯩꯃꯤꯔꯦꯝꯕꯤ ꯂꯩꯔꯝꯗꯦ ꯐꯦꯅ ꯀꯧꯕꯒꯤ ꯁꯥꯅꯤꯟ ꯁꯣꯝ ꯑꯁꯤꯗꯤ ꯂꯩꯃꯤꯔꯦꯝꯕꯤꯅ ꯇꯥꯏ ꯑꯗꯨꯕꯨ ꯑꯁꯣꯝꯗ ꯀꯟꯅ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯅꯤ ꯑꯁꯤꯒꯤ ꯂꯥꯜ ꯑꯁꯤ ꯂꯣꯏꯕ ꯁꯨꯡꯅꯥꯏ ꯅꯥꯏꯗ꯭ꯔꯦ ꯑꯇꯤꯌꯥꯗ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯌꯦꯡꯂꯤꯕꯅꯤ ꯃꯈꯣꯏꯅ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯂꯩꯔꯦꯝꯕꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯕ ꯌꯥꯎꯅꯈꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯎꯆꯦꯛ ꯀꯥꯡꯂꯨꯞꯁꯤꯡ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯅꯈꯤ ꯑꯃꯅ ꯅꯥꯀꯜ ꯑꯃꯗ ꯑꯪꯒꯨꯔ ꯄꯥꯝꯕꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯍꯧꯖꯤꯛꯄꯨꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈꯤꯕ ꯎꯆꯦꯛ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯑꯇꯣꯞꯄ ꯎꯆꯦꯛ ꯀꯥꯡꯂꯨꯞ ꯑꯃꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯒꯤ ꯃꯔꯝꯗ ꯃꯈꯣꯏꯅ ꯄꯥꯎ ꯇꯝꯃꯨꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯎꯆꯦꯛ ꯀꯥꯡꯂꯨꯞ ꯑꯃꯅ ꯑꯁꯣꯝ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯔꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯩꯔꯦꯝꯕꯤꯒ ꯄꯨꯜꯂꯤꯕ ꯎꯆꯦꯛ ꯑꯗꯨꯗ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯑꯅꯤ ꯑꯁꯤ ꯅꯥꯀꯟꯗꯒꯤ ꯄꯥꯏꯔꯒ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕꯁꯤꯒꯤ ꯃꯌꯥꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯥꯏꯁꯤꯜꯂꯛꯂꯔꯦ ꯎꯆꯦꯛ ꯑꯅꯤ ꯑꯁꯤꯅ ꯂꯥꯜ ꯑꯁꯤꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯦ ꯑꯁꯨꯝꯅ ꯌꯦꯡꯂꯝꯕꯗꯒꯤ ꯎꯆꯦꯛ ꯑꯅꯤ ꯑꯁꯤꯁꯨ ꯃꯤꯆꯥꯟꯅꯔꯨꯔꯦ ꯎꯆꯦꯛ ꯑꯅꯤ ꯑꯁꯤꯗꯤ ꯃꯁꯛ ꯈꯪꯅꯩ ꯎꯆꯦꯛ ꯑꯅꯤꯁꯤ ꯃꯤꯆꯥꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯤꯕꯤ ꯎꯆꯦꯛ ꯑꯁꯤꯅꯁꯨ ꯎꯆꯦꯛ ꯑꯃꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯎꯆꯦꯛ ꯑꯃꯁꯤꯅꯁꯨ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯤꯕꯤ ꯎꯆꯦꯛ ꯑꯁꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯉꯤ ꯃꯁꯤꯗꯒꯤ ꯑꯅꯤ ꯑꯁꯤ ꯄꯥꯏꯁꯤꯟꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯍꯥꯛꯁꯤꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯅꯕ ꯍꯧꯔꯛꯏ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯤꯕꯤ ꯎꯆꯦꯛ ꯑꯗꯨꯅ ꯅꯍꯥꯛꯁꯤ ꯅꯣꯡꯃ ꯑꯩꯁꯨ ꯊꯦꯡꯅꯈꯤ ꯅꯪꯅ ꯅꯠꯇ꯭ꯔꯅꯦ ꯈꯨꯗꯣꯞ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯄꯥꯎ ꯆꯦꯜꯂꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯎꯃꯪꯗ ꯂꯥꯛꯈꯤꯕꯗꯨꯕꯨ ꯅꯪ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯆꯦꯛ ꯑꯃꯗꯨꯅ ꯃꯥꯅꯤ ꯅꯍꯥꯛꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩ ꯇꯁꯦꯡꯅꯃꯛ ꯀꯤꯔꯦ ꯑꯩ ꯇꯁꯦꯡꯅꯃꯛ ꯒ꯭ꯌꯥꯟ ꯃꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯎꯆꯦꯛ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯤꯕ ꯎꯆꯦꯛ ꯑꯁꯤꯅ ꯑꯃꯁꯤꯗꯤ ꯑꯩꯒ ꯄꯨꯜꯂꯛꯄ ꯑꯩꯒ ꯂꯣꯏꯅꯔꯛꯄꯅꯤ ꯎꯆꯦꯛ ꯑꯃꯗꯨꯅ ꯍꯥꯏ ꯂꯩꯔꯦꯝꯕꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯇꯣꯡꯂꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯌꯥꯝꯅ ꯁꯥꯊꯤꯕꯤ ꯂꯥꯏꯅꯤ ꯑꯃꯁꯤꯅ ꯅꯪꯒꯤ ꯑꯗꯨꯒ ꯑꯃꯁꯤꯅ ꯑꯩꯒꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇ ꯍꯥꯏꯁꯤ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛꯇ ꯂꯥꯎꯁꯤ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯅꯤꯁꯤꯅ ꯑꯃꯠꯇ ꯑꯣꯏꯕ ꯈꯣꯟꯖꯦꯜꯗ ꯃꯥꯟꯅꯔꯒ ꯑꯃꯨꯛꯇ ꯇꯣꯛꯄꯤꯔꯣ ꯅꯕꯥꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯑꯃꯨꯛꯀ ꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯅꯤꯁꯤꯅ ꯈꯨꯔꯨꯝꯖꯔꯛꯏ ꯑꯅꯤ ꯑꯁꯤ ꯃꯈꯣꯏꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯄꯥꯏ ꯍꯦꯛ ꯇꯣꯛꯇꯦ ꯀꯤꯠ ꯅꯝꯅꯩ ꯃꯥꯒꯤ ꯃꯍꯩ ꯄꯨꯊꯣꯛꯇꯨꯅ ꯍꯦꯛꯇ ꯑꯉꯝ ꯇꯥꯅꯔꯛꯏ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯑꯗꯨꯅꯁꯨ ꯐꯖꯅ ꯈꯨꯔꯨꯝꯖꯔꯒ ꯂꯩꯃꯤꯔꯦꯝꯕꯤꯕꯨ ꯃꯥꯅ ꯀꯧꯊꯣꯛꯄꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯃꯥꯒꯤ ꯌꯥꯀꯥꯏꯔꯣꯜ ꯏꯁꯩ ꯂꯩꯔꯤ ꯃꯗꯨ ꯁꯛꯂꯒ ꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯛꯏ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯒ ꯄꯨꯜꯂꯝꯕꯤ ꯎꯆꯦꯛ ꯑꯁꯤꯅꯁꯨ ꯃꯥꯅ ꯍꯦꯂꯣꯏ ꯂꯥꯕꯕꯨ ꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯥꯝꯃꯤ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯑꯀꯟꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯛꯂꯕꯁꯨ ꯃꯃꯤꯠ ꯈꯥꯅ ꯑꯅꯤ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯅꯥꯀꯟꯗ ꯃꯥꯒꯤ ꯎꯆꯦꯛꯁꯤꯡ ꯄꯥꯏꯁꯤꯟꯅꯈ꯭ꯔꯦ ꯂꯩꯃꯤꯔꯦꯝꯕꯤꯁꯨ ꯎꯆꯦꯛ ꯑꯗꯨꯕꯨ ꯎꯕꯗ ꯅꯪꯗꯤ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕ ꯑꯁꯨꯝꯅ ꯋꯥ ꯍꯪꯉꯤ ꯑꯗꯨꯒ ꯍꯦꯂꯣꯏ ꯂꯥꯕꯁꯨ ꯎꯆꯦꯛ ꯑꯁꯤ ꯂꯥꯛꯄꯁꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯈꯥꯝꯗꯣꯛꯂꯤꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯎꯆꯦꯛ ꯑꯅꯤ ꯑꯁꯤ ꯑꯃꯒ ꯃꯨꯟꯅ ꯌꯦꯡꯅꯔꯒ ꯋꯥꯁꯦ ꯍꯥꯏꯗꯣꯛꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ
ꯎꯆꯦꯛ ꯑꯃꯁꯤꯅ ꯍꯥꯟꯅ ꯂꯤꯕ ꯍꯧꯔꯛꯏ꯫ ꯅꯈꯣꯏ ꯑꯅꯤꯅ ꯂꯥꯟꯊꯦꯡꯅꯕꯁꯤ ꯑꯃꯅꯁꯨ ꯍꯦꯜꯂꯣꯏ ꯑꯃꯅꯁꯨ ꯇꯥꯔꯣꯏ꯫ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯅꯆꯥ ꯎꯆꯦꯛ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯋꯥꯁꯦ ꯑꯃꯨꯛꯀ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯎꯆꯦꯛ ꯑꯗꯨꯅ ꯍꯥꯟꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯎꯆꯦꯛ ꯑꯃꯁꯤꯕꯨ ꯃꯥꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯇꯥꯏꯕꯪ ꯃꯤꯗ ꯑꯋꯥ ꯑꯅꯥ ꯀꯔꯤꯃꯇ ꯇꯥꯍꯟꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯁꯛꯈꯤꯕ ꯑꯃꯈꯛꯄꯨ ꯋꯥꯁꯛ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯉꯁꯤ ꯊꯕꯛ ꯑꯁꯤ ꯇꯧꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯍꯦꯂꯣꯏ ꯂꯥꯕ ꯑꯃꯗꯤ ꯎꯆꯦꯛ ꯑꯃꯗꯨꯅ ꯀꯔꯤ ꯋꯥꯁꯛ ꯀꯔꯤ ꯊꯕꯛ? ꯎꯆꯦꯛ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯉꯁꯤꯃꯛ ꯑꯩꯅ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯊꯤꯈꯤꯕ, ꯑꯩꯅ ꯃꯥꯒꯤꯗꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇꯕꯨ ꯇꯣꯏꯅ ꯂꯥꯛꯂꯝꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯋꯥꯍꯧ, ꯈꯨꯗꯣꯞ ꯑꯗꯨꯒꯤ ꯋꯥꯔꯤꯗꯒꯤꯅꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯁꯥꯎꯗꯨꯅ ꯃꯥꯅ ꯋꯥꯁꯛꯈꯤꯕ꯫ ꯃꯗꯨꯒꯤ ꯋꯥꯁꯛ ꯑꯗꯣ ꯃꯥꯅ ꯉꯥꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯗꯤ ꯇꯥꯏꯕꯪ ꯃꯤꯗꯨꯅ ꯇꯥꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯐꯦ ꯍꯥꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯅ ꯐꯦꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯔꯥꯜ ꯂꯩꯇꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏ ꯂꯥꯏꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤ ꯃꯔꯛꯇ ꯂꯩꯕꯗꯤ ꯑꯣꯏꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ, ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯊꯕꯛꯅꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯁꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯞ ꯐꯦꯅ ꯄꯥꯏꯕ ꯈꯨꯗꯣꯞꯇꯨ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯒꯦ? ꯎꯆꯦꯛ ꯑꯗꯨꯅ ꯃꯥꯅꯤ, ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯨ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯈꯨꯗꯣꯞ ꯑꯃꯠꯇ ꯅꯠꯇꯦ, ꯈꯨꯗꯣꯞ ꯑꯅꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯐꯠꯇꯕ ꯎꯆꯦꯛꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯥꯛꯂꯒ ꯄꯨꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯊꯪ ꯂꯥꯛꯅꯈꯤꯕꯁꯤꯅ ꯀꯣꯟꯅ ꯊꯪꯗꯗꯤ ꯈꯨꯗꯣꯞ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯈꯨꯠꯇ ꯌꯧꯈꯤꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯈꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯩꯅ ꯄꯨꯔꯛꯇꯕꯗꯒꯤ꯫ ꯁꯥꯎꯕ ꯍꯦꯜꯂꯕ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯥꯅ ꯋꯥꯁꯛꯈꯤ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯖꯤꯕꯗꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥꯁꯛꯈꯤ꯫ ꯋꯥꯁꯛ ꯑꯗꯨꯃꯛ ꯃꯥꯅ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯂꯥꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯈꯨꯗꯣꯞ ꯑꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯀꯦꯇꯨꯀꯤ ꯎꯅꯕ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯀꯦꯇꯨꯀꯤꯒ ꯃꯈꯣꯏꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯍꯦꯂꯣꯏ ꯂꯥꯕꯅ ꯌꯨꯝ ꯅꯥꯀꯜ ꯑꯃ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯆꯦꯛ ꯑꯃꯅꯤꯅ ꯈꯨꯗꯣꯞ ꯎꯅꯔꯒ ꯄꯥꯏꯔꯛꯄꯁꯦ ꯃꯥꯅ ꯎꯆꯦꯛ ꯃꯔꯣꯜ ꯈꯪꯕꯗꯒꯤ, ꯑꯗꯨꯅ ꯃꯨꯟꯅꯕꯁꯤ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯕꯤꯗ ꯍꯥꯏꯔꯒ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯃꯈꯣꯏꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯊꯪ ꯈꯨꯗꯣꯞ ꯑꯁꯤ ꯑꯃꯨꯛ ꯆꯠꯅꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯇꯥꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯂꯥꯕꯁꯦ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯦ꯫ ꯀꯔꯤ ꯉꯥꯡꯅꯤ ꯀꯔꯤ ꯍꯥꯏꯅꯤ? ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯗꯤ ꯃꯥꯅꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯍꯦꯂꯣꯏ ꯂꯥꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯈꯨꯗꯣꯞ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯆꯦꯛꯀꯤ ꯃꯆꯤꯟꯗꯒꯤ ꯄꯨꯔꯛꯈꯤꯕꯗꯤ ꯑꯩꯅꯅꯤ꯫ ꯑꯩꯍꯥꯛꯅ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯒ ꯂꯣꯏꯅꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯗ ꯑꯩꯅ ꯄꯤꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯤ ꯎꯆꯦꯛ ꯑꯃꯗꯣ ꯍꯦꯂꯣꯏ ꯂꯥꯕꯗ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯍꯦꯂꯣꯏ ꯂꯥꯕꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯅ ꯈꯨꯗꯣꯞ ꯑꯁꯤ ꯎꯆꯦꯛꯀꯤ ꯃꯆꯤꯟꯗꯒꯤ ꯃꯥꯅ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗ ꯂꯩꯃꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯌꯥꯝꯅ ꯉꯛꯂꯤꯕ ꯎꯆꯦꯛ ꯑꯃꯁꯤꯅ ꯉꯛꯂꯤꯕꯁꯤ ꯀꯔꯤ ꯃꯥꯟꯕꯤꯒꯦ? ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫